Lakle Inspector Tayay Ahan mamaktada Diamond Radio Channel ge Inspector Tayay tabiri basing James Saigujamna Taram noksab gulona na ikok nona kurumjari ngasi supudona laksari Inspector Tayay Samga ga yang khimari subatangka Wari CSA mothoki ba thodokdagi sagachabani afaba sing loksinbi phattaba sing nakanda thambi phattaba sing asi matau tamge haina khanbiganu awafamda soidana tagani adugi hairuradi masak thiba nupi lobasi phai masak to thiramnina nupa amtana message tharakte koi gejo hairakte china to men pai matha saro hedi masak phajata nupi loba thamoi di sengba nang saunu ko kari haiba aibu masak thi kari haiba phajai lam yauna phajai puma ma phajaga jani da awat pamta leiti min khang da bai wani ai khangi ke dorge ai na khangi moi thamo ai nonte kari na birakanu ko ai leifam safam khangdri jani phone no moina pukhi bagi ne ai leifam safam khangdri bani nati phone pu khraga kari tawri hari bano nangbo adugi wa nati ye angang du manghan bada ai yawi moi tamo yawi adu tawi ada tawi na karino film daga toba du maina police na khoi daga taiselu idra ba era mandom sa madugumba kai kari so leiroida makhoi na kari gumba khara khangba leibagin yengli bani ne atopa mi ga pau phaunabra kanaga phaunai aduga kari haina khige haibadu nang khangdabi da thanaba yorom labadi police na thirakadori bani ne police arrive nati haujiki matam asida mobile tholopodagi mi mangnarabasu police ki oinadi mobile tholopodagi loisenba ngamdaba case kaya mobile gi mateng na loisilabani ne yengsi kari tawi haibadu yengba tare dana ko imai mobile dagi phaduriba kari nole harisibo mogi mobile sidi yamna kana bajani ne mobile dagi punamak amu phagadoriba mai yengba tare kari tawi adu yeng tare dana sir kadori santos sir siamti yamisa kari sir sida leriba sigi bem hariba sigi masaksi sir sir sigi anita gi magi social media gi Instagram da Facebook da mukhui ni si photo lengol ga kapa sida photo ka minaba lekon da kapa aduga mafam atai da sabiner photo kapa mukhui ni yamya adudi mukhui ni si tinaba mamanabi mani sir mukhui ni si aduga sida su mutual friend okay adudi mukhui ani mapulap maba sir photo chumuna mukti yingbi sir kaidaraba adudi bem haibasina tomboy anita na nupi okay makhoi ani lesbian sir not exactly but maybe aduradi makhoi ani gi history amuk takada makhoi ani mangi yauduna mangni bra natraga makhoi ni tonga kidnap tawribra makhoi ni mafam amada pulap leribra okay aduga nangi call details record sir anita ki call details record le sir aduga sir hariba sigi bem harisi my call details lagt sijung haleri lan okay call details record makhoi ni last location yo aduga makhoi ni atopa sim season aduna phone aduda hanagi IME adi season raga topa sim ama season abra habdio pani sir aduga makhoi ni call history da pung kaya pung khai ki pung kaya wari sane habdu siyo pani sir wafam amna sir kari sir sidida anil kaubama anil ketoraba sir anil haribasi anita ga wari amna sanaba mi aman what anita ga wari sane haba mani sir masi ayam matamda pung ani pung khai ayam wari sane okay aduga social media dadi sir social media dadi makhoi ni si mutual friend adumo aduga sir ayam di makhoi ni gi photo di thagate okay adudi anil gi mahaki account da sang yong anil gi mahaki account du da anita gi photo yawri yong phani sir askari no ne sir hojik po amuk tomboy na amuk tawsalai sin ka mai na amuk tawu jano sir gamai yeng ba tare da kari lila no haibadu soidna khangani nungai ge dori kumai si ana ba ke singi marak ko kumai ni he saita woi ba yeng ba bo hairadi
Saida marolama IB mangana marolama. Karino Joy Kumar Karino Hai. I don't carry Pogotagina. Ase Karino Quigga Yapun Inspector Diagapun Moa Wigatobu Kesi Puno Karino Mayam Pakanine Hai Karino Tabuk Talam Dice the Kano Ewat Machamani Panga Karino Saida BS Gaji Karikaru Karino Kari and Kaladi Paidana Ha Sir Karisu Quigidi Pangdo Mande Migidi Keso Kaino Kano Girigi Takalakani Echo this are main man's cyber unit and Taurizo Mumming cooked the you into laser. Garang the peaky do was you pova call details record a do adapotoro main manta de Carino sir Sarbuki the Bagira Sarmoina Kallis sir Sir Jesum Lila Palayo with type to some Kanun Conmamali Sir the correct Santor the Padon Corio Corihaba no Corihaba do you know? Huh? Corihaba sir I said this sir Sarmoina Pagi in a sum Lilagi Mondo in a Kanba Lilagi some Mozato police webido Adugi Mong the no may Marusata be ye puggy type to some Kanbay Mong man Lana Lobinus Cori no have you Coriaba huh no Kazai could say Kutamari Mangadi Tamurasa huh no Tamu the Sandawa Uniana Cori Canado or you going to Corano Urido huh Sir Lana Lobinus Sarbuminusum Pagi and Lobu Nanasum no I didn't own it. Loading no you know I forget to Mango Inspector Tayalo Bada Tigolaga Corridor Barado was in Morale the Far the Roy Mahapapi Mahatadano Sequoia Sarna Harao River soon the Karimo processed it Audrey Migi the Masa Mang Runga Hanglan Karino Taudur Kari Gyanda High Gundra Kiese a song it is some ticket, but the Marie Lane Sir Tayana dum ticket piradi Hadam Tansi Carino B is wise either B or Hungkong na Poro di Panita say to Kari ah the Kaladura and one of Pino Kodruna ha Sara Hunda Pomatu Bina Babrajibo Sir Sarginati sir Sargidi Tabakshu Matam Loidore Nana Egini Sideda B or Humdang na Poradi Someday the SLR Paris Someday the Stengan Dupaya Nidra Manglan Gadi Mo Oi I told the Corino A Sarah Corino and Happy no to be with a hoy. Not hold to them Masakon Oi not like a loiner is Joy Komara sir I enjoy Komara Sar Guide Nuxigari in hoy Nanga Malim say no series nothing lemon Nanga than in hey Mahapapi Mahatandana war Canada Speak that I like product of Rago Tonga the Yusilo Carino a quick case is about a pull up Tizanjani a manning the Dunapolo Koga the Chalano hey Laura Mahapapia Mahatana hey luxury sir Carino Togodorish Police the number of pyramid hiding Sima police the body power the pyramid police name at Auriduso Hello Rabanin the IB Mangando Mongo the Nina Tauris Mongo the Sinaba case, the mine Tinu the party and the guys in Anglerim. High Ruda so, police assistant Dopiro Harazo. Queen of Wazarabani, do Torabani, Tabak Talam died, do a da do Mayam Taule. Some Tabolo, get had some Sangdore. My pocket of a man did him, Tauri Tabaks. Quibim Tauri Monsigane. Ay diva. I Monse, Yam, Ma Canagram, Anagram. Ay Angaro in a Angram in Nima. Carino muito limões e gantadin. Mas no pini de Macau Romani. No pagi mundo por com gauselaga, no pagi mundo wanganga. Mana kali wakanji carino. Migi mamando si kairabani. Matak de leriba, ichi koi. Atuga magi makada leriba, isan koi. Atay mata tobunati. Ningola hum yaw the mamma mayai tanga karantarizi. Masagi kalubadani. As gantadi mai mayamang the pacto mandid. Carino Gantadre, Yums Malak this Carino Batoriship. Even oh, Hadubune, Carino Patanum the Toktan, Lambi Lam Kandaga, Nupi Hybrid the Oibanina, Mana no Pagi Mong the Oirabas. Jet Kamangana Mapunchi Mangana Lambi the Gatara Medica Maitonia. Ah, Fima,
ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏꯗ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜ ꯉꯁꯤꯒ ꯌꯦꯡꯒꯦꯁꯤꯃ ꯁꯤ ꯃꯇꯨꯡꯗ ꯌꯥꯗ꯭ꯔꯗꯤꯅꯦ ꯈꯕꯔꯗ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯇꯧꯔꯒ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯀꯩꯅꯣ ꯏꯖꯠꯀ ꯃꯥꯡꯒꯦ ꯃꯥꯡꯉꯁꯅꯨꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯏꯃꯥ ꯀꯩꯅꯣ ꯒꯥꯔꯤ ꯄꯨꯂꯤꯁꯅꯤꯅꯦ ꯍꯩ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯂꯥꯛꯏꯁꯤꯕꯣ ꯐꯠꯇ ꯅꯨꯡꯗꯒ ꯑꯣꯏꯔꯤꯖꯥꯠꯂꯅꯦ ꯑꯁ ꯉꯥꯏꯈꯣ ꯏꯃꯥ ꯑꯗꯨꯒꯤ ꯃꯥꯟꯗꯦ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁꯅꯤꯅꯦ ꯂꯥꯛꯏꯁꯦ ꯑꯁ ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯉꯥꯏꯈꯣ ꯀꯧꯁꯜꯂꯣ ꯁꯤꯕꯨ ꯌꯨꯝꯁꯤ ꯕꯦꯝꯕꯦꯝ ꯈꯣꯏꯒꯤ ꯌꯨꯝ ꯃꯥꯅꯦ ꯁꯥꯔ ꯕꯦꯝꯕꯦꯝ ꯈꯣꯏꯒꯤ ꯑꯅꯛꯄ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯕꯦꯝꯕꯦꯝ ꯍꯜꯂꯛꯇ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯦꯁ ꯑꯃꯈꯛ ꯇꯧꯕꯤꯔꯝꯃꯤꯀꯣ ꯁꯥꯔ ꯑꯩꯅꯅꯤ ꯑꯩ ꯃꯕꯨꯡꯅꯤ ꯁꯥꯔ ꯑꯣ ꯕꯦꯝꯕꯦꯝꯒꯤ ꯃꯁꯛꯁꯤ ꯁꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯁꯥꯔ ꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯅꯤ ꯁꯤ ꯑꯗꯨꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯅꯤꯇꯥ ꯃꯥꯅꯤ ꯑꯅꯤꯇꯥ ꯃꯥꯅꯤ ꯃꯥꯒꯁꯨ ꯍꯦꯛ ꯍꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯑꯅꯤꯇꯥꯁꯤ ꯃꯌꯨꯝ ꯍꯣꯡꯉꯒ ꯃꯃꯥ ꯃꯄꯥ ꯃꯣꯏ ꯇꯣꯉꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯗꯒꯁꯨ ꯍꯦꯛ ꯂꯥꯛꯇꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏ ꯄꯨꯟꯗꯅ ꯇꯤꯟꯅꯗꯅ ꯍꯦꯛ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯊꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯊꯤꯕ ꯂꯥꯛꯄ ꯅꯠꯇꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯨ ꯍꯥꯏꯕꯤꯕ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯁꯥꯔ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯟꯕꯤꯌꯨ ꯁꯥꯔ ꯀꯔꯤ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯅꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯀꯔꯤ ꯑꯅꯤꯇꯥꯁꯨ ꯃꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯝꯕꯦꯝꯁꯨ ꯃꯥꯡꯕ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯏꯃꯥ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯤꯗꯨ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯁꯥꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯤ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯃꯈꯣꯏꯗꯤ ꯃꯁꯝ ꯃꯅꯥꯒꯥꯏꯗꯨ ꯁꯥꯡꯅ ꯈꯥꯛꯇꯅ ꯃꯆꯦꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯨꯏꯔꯦ ꯃꯥꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯑꯗꯨꯁꯨ ꯅꯨꯄꯤꯗ ꯅꯨꯄꯤꯅꯤ ꯑꯗꯨꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯦꯝꯁꯤꯗꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯐꯅꯦꯛ ꯃꯄꯨꯟꯁꯤꯗ ꯁꯦꯠꯇ꯭ꯔꯤ ꯃꯁꯝ ꯂꯨꯈꯝꯗ ꯇꯨꯕꯠ ꯑꯗꯨꯝ ꯀꯛꯏ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯉꯣꯟꯗ ꯃꯥꯟꯕꯁꯦ ꯅꯨꯄꯥꯅ ꯈꯔ ꯍꯦꯟꯅ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯌꯥꯝꯅ ꯀꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯁꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒ ꯇꯣꯝꯕꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯅꯨꯄꯥ ꯁꯥꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯅꯤꯇꯥꯕꯨ ꯍꯦꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯃꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯥ ꯀꯩꯗꯧꯕ ꯄꯨꯕ ꯂꯥꯛꯄꯅꯣ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯈꯣꯏꯅ ꯈꯪꯕꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯊꯣꯏꯅ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯉꯕ ꯋꯥꯅꯤ ꯑꯅꯤꯇꯥꯗꯨ ꯅꯣꯡꯃ ꯏꯃꯨꯡꯁꯤꯗ ꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯅꯦꯅ ꯁꯛꯁꯪꯗ ꯍꯔꯥꯎ ꯆꯥꯛ ꯆꯥꯅꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯏꯃꯨꯡꯗꯨꯗ ꯆꯪꯉꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯟꯅꯔꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯔꯤ ꯃꯔꯝꯒꯤ ꯈꯟꯅꯔꯤ ꯈꯟꯅꯕꯒꯤ ꯃꯑꯣꯡꯗꯨ ꯀꯔꯤꯅꯣ 이봉아, 카나바 하이바부 아시니세. kaino, kaino bime. Ay ngonda tori de kaino. Ay ngonda. No pa ko no hai bro. No pa ko no hai bro ba. Ay no na kai ge ba. Ay si no pini sini nang hai je. Ay gi song chi di ne. Ay gi song chi di mai pa na polo ko de ne. No pi man mai wan. Ay gi wakal da. Ay gi thamoi da. Ay gi pa ma se. Ay no pa ma samane. Ay no da sama hai na tro. Si kana ko nang si message thani si kana. Ntai. Si kana no ba. Si anilai si kana no. Anilai si kana no ba. 이참 쌈나 좀 강나버니 이마나버니 가이노 이마나버 가이 어이 나 하도라 나 하도라바 이마나버 가이 너 파그는 비그 이마나버 야브라 너 파그는 비그 이마나버 야브라바 암타요네 암타요 나는 이거다 이 이마나바 하이버디 아이 나나 까리기노 버스데 아니 나이시가 나는 이마나바 나이시가 브람 까이기노 바하나 이시트라 난 기세 나 코리 멜가 베베 하도라
나 하도라봐 하이 가리노네 너희나 떠오르시고 가리노네 이마 마세는 비실면 해래 마세 아이코 더 씹어 소라 마세 아이 하도도 나 하도로나 나 코니 넘고 아무튼 아이코 이마 가리노미 너희나 떠오르시고 가리 하이네 루르기 너희고 가리 떠오르기 미야 호지 카타 하라오라고 싹사들 내혹다 니 너희고 가리노미 떠오르시고 이마 마세 아이코 더 시니 에이 낭 하도로나 나 하도로나 낭 삐약나오는 메카리가 하독자니 낭 아이네 깨라는 능 폰 아빠പ്പം 빠이라 마시데 마나 메시지 타나드나 아니네 싱 할리탕아 나 행외고 양 밤브로 나 행외고 양 밤브로 아묵당 아이 코네 뱀베 까이도 우리 하이노 미부 마루 마빵 와리 사나바 까리노 노이 메시지 타나바 이도 어리니 낭나 사오리두부 까리기노 나티 낭나 두부 낭이나 타우까리 레게 하이바 이마나 강고데 이마나 뭐 토건 강들 말스 왕강 거노 아이나 하신 나 행이 떡이더라 나 행이 떡이더라 떡이더 가리노미 뱀뱀 낭나 타오리시보 낭부 누피 나트라네 낭수 누파 강나라가 낭기 폰도 메시지 타노 누파 꼬이노 강노 자노 나티 까양 꼬이노 낭나 삼 깍탈라가 누파 푸리 리라가 낭나 마슬레다 하피엔 아소바 무셀레 마다기디 나 콩네나 가리노 마슬레다 모자 똥더버 콩읍 아소바시가 이뭉시다 잠 가리노 낭나 이뭉시다 라혼 포이버동나 소로 나사두수 누피동나 타난 레비야 가리노 나름 가이도나 로이나 가리노 너기 하우지간기 삼각나바마 가리노 나한 너기 에메존 에브라 가리노 아두나 떠우던 누파암나 틸라미네 아두 틸라가 나름지 마탄다 딱았다나 나티 난기 삼각 라각두부 사고원기 삼탁할pe 동아리네 낭보 이마나 강고데 이마나 뭐 동강도시 역선비라건 아니 이마도 깨라 해나 그러게 이마 거는 복부되게 이초이비나 들어 아이 누빠오는 복서거든요. 이씨 가리노네 하리시보 누피디비마 누피 오이네 라유네 누피나 파나얌 누파 사라주 속만 말로이네 누파 만바 하이바 밍톤도 팡가니네 가리노 노이 호지간기 가리 톰보이 가이도 아두 팡가네바 미나수 가리노 아이고다 아할람만싱니 얌나 ngangakraba 노이기 나사 누피시 떠오리심 노이 ngang 떠우드라브라 누파 푸릿 카라 누파 콩그라우 카라 까리 아두 아다 미나 ngangbada 이세 사키 오이나 가나 ngangbada네 아이세 야세 꼼마바네 아이세 이마케노 모이마 토케이리게 봐 모이 사키게 마이 마사 누파 이톤 토부들이 태코이나 코이 떠리드디 게도래 누피 오이노 복사 동나트로 모이나 니 티누와이노 복도 너또 이나트로 아이슈 이마코이노 니 티누와이노 복도 또이니 아이슈네 스마이노 오이닝 바나티 호지디 암 초콜라바니 아두 음마탐도 카촐리 바나티 누피네 노파 온비에 로이나 트랜스포메이션 로이나 토비에 아이 암 카나 페샤 타나 호너리바니 아이슈네 얌 카나 호너리바니 또미네 레비자 나티 아이슈 이마이 피마 까리 떠우바 까리 포메이션 떠우바 하이바 까리 떠우도리게 까리 타도리게 바낭보 누파 오나바 낭보 까리 타도리게 까리 사도리게 까리 하르사이도리게 낭보 이마 와양가나 곰세 까나다 와니시 나치디 와징하는 게되네 아이지 와로 토노팜 kaino khoigi tamo choksuне engodane mi oibe wangangdi ayamna heinedrabani mimang tumana idene tobudo yaro adugane isegi jolu homodane tap taine pesa ungidoni aigi dilu hongodo budo leitrabani na lo hongoda isede changibu pesado lupala ahomari na tro adu pesado engodo pibiro adugane bajine thamamba ade lebe logdo adugi logdu su engodo takhaima aigi saru masung mari tono khaibiro aigi kya phangdo pibiro aishu transmen onge mi amusite mi mangak samlai khaidana ne sidegine kudang da haigalak tap para phobi haibadoro pop hairing namduri ingonda ba liemga thadok janati hai nupi nang hong hai nang karino ni mana torisibo anita karino nakhoi ani amukta sengna hayu karino nakhoi ni na torisibo matai manau gi mongda nakhoi ni torisibo karino mi torisibo ima sum aikhoi sum tinna ba khaktani kaisu leiti ima aishu nupi ni aduga masu nupini hai kari ai nupini ti kari ai nupini ti kari nang kari sakire kari heba nang gai kari meleni hai imai mang thayune amuk tayo hojika thayune nakhori du paiga sat lai thalura ai ju sitrine hai nupa amana kai ngod ka pangan kami dong chanati nang ga du paira ka haidal ga ne phobi haidona haingam jani nang anin ga nang mari lena ba nang ima amta kabi hai amuk tangai khone bem nang bo amuk tangai khone karino ne torisibo ibo ima masinu pisilo chala phadong mase aina puning da taro khoi mungda purga ne ai phugere pulai sakchabine sega ne purga mana masida
अन हाइदन नुपा अमा लै इना केरा खुले मसक फजरे गाड़ी थौरी सिनी माना खलिसे अइगन गाड़ी लेते सिनी माना खलिसे आइसु नुपादो चप चाब नुपादो ओनगदोरिबा चप चाबदो हजिति मेडिकल की अंगप साइंस चौखट खरबा आ योग्र मतम नुपा सुने नुपी ओनबे नुपी सुने नुपा ओनबे पुनमक्से सुप्रीम कोर्ट अयाबा पीरिबने पुनमक्ता अदुगा मी अमना नुपी अमगा लुहोंबिए नुपा अमगा लुहोंबिए माना मसदैद अदुगा अइगोंदना नुक्सिबा सारगा अदु हायरगा माना सोमदा असेंगो नुपादुगा माना मेसेज थानदना माना ममिंगादि थोनजंदना माय लव काइना अदुगा मुन्ना हंगरा कनानो अइना मागी फोन पाइरे हांगी नंगी नमिंगदु करी हाइबा हंगुदा कइनो अइ अनिने नंग कावरबो मेसेज लैनिने मारो उसित्रिमनिने नंगिसे नंगिसे अइ से नुपीनि सिनि नंग खलिजा अइ नुपी नते नो हाइबा नत्रो हा अइ नोदा अइ नुपी नते हाइबा नत्रो इमा करीनो ने बेबे मीगी मसाजे सीबा तारे नि कइनो नंगना तौरिजिबो कइनो बिसिदनि मागा इग ngasi ngarang draba class 5 6 kabadine maga e mari leina rabani maga e na trobati na riso naksana leidi sibo aduga mana ngasi lesabi mupung mari pharakan dana mana anin bunu mana nupa sengmane na mana khanba ai bunu mana kari ne khanbano ba asuk koina matam je aina mabu ngak thok chen thok dana aina mabu purga lap na traba aduga mana ibu mirai no phonai ni mana nang bu hat pungam draba nang he ai mirai bidin ai nang hat ko dori ai jine nang ai ba hat pungam draba nang askari no ne tauri sibo ai bo as Oh, ima adudi adongi sanupi bembemsi nupa sabi amakak oibedana dana mahake tungi manglan tungi mahake wakhalon dasu mahak transmen haibedi nupi degi nupa onba pamba miyoyaman okay kasu kai dima aikoina kasu thingba madudangam adubu imung manungi mai kai degi macha nupi phajin kare macha nupi puthoro yadre macha nupi kidnap tokre hairabadi मांगना खल्लीब वखंददी आइन कायब थब नुपी मग लुहोंबिए नुपा मग लुहोंबसे सुप्रीम कोर्ट अयाबा पी अदुबु इमा मीगी मचा नुपीदो फाजिनदुना थमख्रबदी अदोंगी चा नुपीगी मथक्ता केस अमा सोयदना लाकनी इबुंगो अइखोइदि करिमता खंगदेने अइखोइना सुमा मांगख्रे हाइदना सोमदा कंप्लेन तौबा लेबनी अदुगा असोमदसु अनिता मांगख्रे हाइबो वफमदुदी अइखोइदि नखोइना सिदा लागा हारिसिनीने अइखोइदि खंगदबनीने इमा असोमदा मांगिसिगा सोमदा इचानुपी मांगिसिगा इचानुपी बेंबेन मांगबना नोंग महाले अदुगा महांगना नोंग महाना मांगी मरमसिना करिगिनो मसिने ने खलिसि अमोरे करिगुम वाफम खरदी अइखोना खंबा ngमजरेमा मदुदी हौजे अनिताना युमदा हलक्त्रिबसि बेंबेम सु युमदा हलक्त्रिबनिना बेंबेमना अनिताबु फाजिलगा तोपा मफम अमदा थंबा अनिल हारिबा मी अदुगा अनितागा मरी लेनबदगी बेंबेमना ममित नाबदगी अनिताबु बेंबेमना मपुंची चुपगी ओइना हाइबदी महाकी खोंगलोय ओइरगे हाइदना मणिपुर थादोक्तुना नत्रगा तोपा मफम अमदा सटख्रबरा हौजी महाना पाइबा फोन स्विच ऑफ तले मखोइनिगे लोकेशन अखोना थीमतमदा लोकेशन असि हौजु फौगिदी अदोंगी सानपी बेंबेम महाकी लोकेशन हाइबदी इरोइलोबा लोकेशन सिना तोंगानबा मफम अमदो होय अनितागिना स्कूलदगी खरा चलगा स्कूलदगी थोरकपदा हाईवे तारकपा स्वाइसिदा महाकी फोन से स्विच ऑफ तौकिबनी अदुबु स्विच ऑफ तौरिबा अनिसिगी मफमसि चप मानदि मसिना ताकपदि मखोय अनि थिंगना खिदबरा नत्रगा वाफम असि बेंबेमना खंगमदगी अखोइबु कोक माहोननबगिदमक महाकना तोंगानबा मफम अमदा फोन अदु मुथटपा अहानबदा अनितागी फोन अदु मफम अमदा मुथटपा मदुना लोकेशन सिंग असे तोंगाना थोकनिब्रा हाइबदुनि खंद्रेनि बुंगो करिनोने तौगदबसिबो तसेनमक बेंबेमना माबु पुरगा चटकदरने पुरदि युम मसिदा पुरक्तना अतोपा मफमददि कदाइदे चटकन इमा अदुगा सोंगी मिंग सर अई मिंग थोइबा ओ मरुप थोइबा अदोंगी मरिमता इमागी मरिमता अदुगा इमानसु इमाने हेक खंगबा तोंगान अरापा मफमदा लेबा मरिमता इबन मणिपुरगी मपानदा लेबा गुवाहाटीदा लेबसु मरिमता यावरगदि खंगगदि ममिंग मथा निंगसिंबिरो अदुगा मखोइगी फोन नंबर अखोइदा पिबिरो इबुंगो अखोइदि थोइदोकपा मरिमता अरापददि अमता लेतेने इबुंगो इसानपी में युम पानबदु इसानपीदुगी मफम मदुगी एड्रेस मखोइगी फोन नंबर अदुगा निंगसिंगियो अतोपा मरिमता अरापदा कना कना ले मरीदगी मरी थोकपा तोंगानबा लोटलंबा याबा इमुंग अमा मरिमता अमा सोइदन लेरंगनी खाले अदोंगी इसानपी बेंबेमना अनिताबु कराइताना पुगन महाना पुरबसु नुमित क्यानि पुगन लोटुना थंबदा नुमित क्यानि लोटुना थंबिये नत्रगा महाकी अकाउंट नुपा क्या याउकी महाकी अकाउंट नंबर अखोइदा लोइना पिबिरो
ꯁꯔ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯒꯤꯁꯨ ꯃꯈꯣꯏ ꯈꯣꯝꯒꯠꯂꯤꯕꯤ ꯄꯩꯁꯥ ꯂꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨ ꯑꯇꯣꯞꯄ ATM ꯂꯩꯕ ꯖꯒꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯦꯞ ꯇꯧꯔꯒ ꯑꯦꯅꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯈꯣꯏ ꯄꯩꯁꯥ ꯀꯥꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔ ꯄꯩꯁꯥ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯄꯩꯁꯥ ꯀꯥꯏꯔꯒꯗꯤ ꯄꯩꯁꯥ ꯀꯥꯏꯔꯤ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯃꯦꯟꯗꯒꯤ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯁꯔ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯩ ꯂꯧꯗꯤ ꯂꯧꯊꯣꯛꯆꯔꯒꯦ ꯁꯔ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯑꯗꯨꯈꯛꯅ ꯄꯩꯁꯥ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯦꯅꯤꯋꯦ ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ 5,000ꯗ ꯑꯣꯏꯔꯕꯁꯨ 2ꯗ ꯑꯣꯏꯔꯕꯁꯨ 3ꯗ ꯑꯣꯏꯔꯕꯁꯨ 500ꯗ ꯑꯣꯏꯔꯁꯨ ꯌꯥꯎꯔꯝꯒꯅꯤꯗꯅ ꯄꯩꯁꯥꯗꯨ ꯁꯠꯂꯛꯂꯕꯗꯤ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯈꯪꯒꯗꯧꯔꯤꯕꯅꯤ ꯐꯅꯤ ꯁꯔ ꯑꯩ ꯄꯨꯊꯣꯛꯆꯔꯒꯦ ꯁꯔ ꯀꯔꯤꯅꯣ ꯁꯔ ꯁꯤꯗꯤ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯇꯥꯏꯞ ꯃꯥꯜꯂꯤꯅꯦ ꯁꯔ ꯒꯥꯎꯃꯩ ꯀꯔꯤꯗꯧꯔꯦ ꯑꯁ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯂꯤꯕ ꯋꯥꯔꯤꯗꯨꯗ ꯁꯔ ꯃꯤꯠꯇ ꯎꯕꯩ ꯋꯥꯅꯤꯗ ꯁꯔ ꯃꯈꯣꯏ ꯀꯥꯏꯗꯣ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠꯀ ꯇꯥꯈꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯜꯂꯒ ꯃꯥꯅ ꯍꯥꯄꯦꯟ ꯑꯆꯧꯕ ꯑꯃ ꯁꯦꯠꯂꯒ ꯃꯈꯣꯡꯗꯣ ꯈꯣꯡꯎꯞ ꯑꯆꯧꯕ ꯃꯣꯆꯥ ꯇꯣꯡꯗꯅ ꯑꯆꯧꯕ ꯑꯃ ꯇꯣꯡꯉꯒꯀꯣ ꯑꯁ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯥꯛ 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 ꯇꯧꯔꯝꯒꯗꯕꯗꯨꯗꯤ ꯁꯔ ꯑꯁ ꯀꯔꯤꯅꯣ ꯃꯥꯁꯨ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯖꯕꯒꯤ ꯑꯣꯏꯒꯅꯤꯅꯦꯀꯣ ꯁꯔ ꯒꯥꯎꯃꯩ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯀꯤꯗꯅꯦꯞ ꯇꯧꯔ ꯊꯝꯕ ꯍꯥꯏꯗꯨꯗꯤ ꯑꯥꯏꯟꯅ ꯌꯥꯗꯦꯗꯅ ꯑꯁ ꯑꯗꯨꯅꯤꯅꯦ ꯁꯔ ꯑꯁ ꯁꯤꯗꯤ ꯁꯔ ꯐꯥꯕ ꯄꯨꯟꯕꯒꯤꯗꯤ ꯏꯆꯦ ꯊꯔꯣ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗ ꯂꯩꯔꯁꯨ ꯁꯔ ꯑꯩꯗꯤ ꯐꯥꯕ ꯉꯝꯃꯣꯏꯕ ꯁꯔ ꯃꯥꯗꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯁꯔ ꯒꯥꯎꯃꯩ ꯁꯣꯔꯤ ꯁꯔ ꯁꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯤ ꯃꯥꯒꯤ ꯄꯥꯁꯕꯨꯛꯅꯤ ꯁꯟꯇꯣꯁ ꯁꯔ ꯁꯤ ꯃꯃꯥꯏꯁꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯁꯟ ꯐꯅꯤ ꯁꯔ ꯁꯤ ꯑꯝꯇ ꯄꯤꯕꯤꯔꯣ ꯁꯤꯗ ꯂꯩꯖꯔꯦ ꯌꯥꯔꯦ ꯁꯤ ꯄꯥꯏꯁꯟꯕꯤꯔꯣ ꯁꯔ ꯁꯤꯕꯨ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯏꯁꯦ ꯂꯧꯔꯗꯤ ꯌꯥꯔꯦ ꯏꯃꯥ ꯑꯃꯗꯤ ꯃꯔꯨꯞ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯣ ꯁꯤ ꯄꯥꯏꯁꯟꯕꯤꯔꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯅꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯅꯕ ꯃꯗꯨ ꯂꯣꯠꯁꯤꯟꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯐꯨ ꯆꯩꯕ ꯀꯔꯤꯃꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯉꯒꯗꯤ ꯃꯈꯣꯏꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯁꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯔꯒ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯁꯤ ꯐꯅꯤ ꯁꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯖꯔꯝꯃꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯇꯧꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯄꯥꯎ ꯐꯪꯂꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯗꯨ ꯌꯥꯔꯤꯈꯩꯗꯤ ꯀꯥꯎꯕꯤꯒꯅꯨ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯏꯕꯨꯡꯉꯣ ꯐꯅꯤ ꯐꯅꯤ ꯒꯥꯎꯃꯩ ꯆꯠꯁꯤꯂꯣ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯁꯥꯏ ꯇꯧꯏꯕ ꯁꯔ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗꯒ ꯇꯨꯝꯗꯅ ꯂꯩꯔꯤꯉꯩꯗ ꯁꯔ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯔ ꯑꯃꯨꯛ ꯑꯩꯁꯦ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯜꯂꯝꯃꯕ ꯁꯔ ꯑꯁ ꯑꯩꯗꯤ ꯁꯔ ꯈꯣꯡ ꯊꯤꯟꯅ ꯁꯔ ꯑꯩꯗꯤ ꯀꯞꯀꯅꯤꯌꯦ ꯁꯔ ꯑꯁ ꯐꯅꯦꯛ ꯑꯃꯒ ꯁꯦꯠꯆꯜꯂꯒ ꯑꯩꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯏꯔꯤꯅꯦꯅ ꯁꯤꯗ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉ ꯂꯩꯔꯒ ꯀꯔꯤꯅꯣ ꯒꯥꯎꯃꯩꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯅꯥꯅ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯟꯗꯣꯔꯤꯒꯦ ꯅꯠꯇꯦ ꯁꯔ ꯀꯔꯤꯅꯣ ꯃꯈꯣꯏ ꯁꯥꯏꯟꯁꯀꯤ ꯖꯨꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯥꯏꯅꯦ ꯍꯤꯗꯥꯛ ꯑꯃ ꯊꯣꯛ ꯀꯥꯞꯁꯜꯂꯒ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯕꯤꯗ ꯀꯅꯥꯒꯨꯝꯕꯅ ꯈꯔ ꯐꯥꯔꯣꯅꯦ ꯑꯩꯁꯦ ꯁꯔ ꯐꯥꯔꯒ ꯑꯃꯨꯛ ꯆꯤꯡ ꯑꯃꯗ ꯄꯨꯈꯠꯂꯣꯅꯦ ꯍꯤꯗꯥꯛꯇꯨ ꯆꯤꯠ ꯂꯥꯎ ꯀꯥꯞꯁꯜꯂꯣꯅꯦ ꯁꯔ ꯀꯔꯤꯅꯣ ꯈꯔ ꯑꯣꯟꯊꯥꯡ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑ ꯊꯝꯕꯤꯔꯝꯃꯗꯤ ꯁꯔ ꯑꯁ ꯑꯩꯗꯤ ꯄꯨꯔꯥ ꯕꯤꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯁꯔ ꯀꯔꯤꯅꯣ ꯁꯥꯏꯟꯁꯀꯤ ꯖꯣꯛꯁꯤꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯛꯑꯗꯤ ꯁꯨꯝ ꯃꯤꯁꯦ ꯐꯥꯔ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯑꯣꯟꯊꯣꯛ ꯊꯥꯗꯣꯔꯛꯑꯕꯀꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯁ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯨꯄꯥ ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯅ ꯊꯥꯔꯛꯑꯗꯤ ꯀꯨꯝꯍꯩ ꯇꯥꯔꯣꯏꯗ꯭ꯔꯗꯣ ꯁꯔ ꯒꯥꯎꯃꯩ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤ ꯋꯥꯗꯣ ꯁꯔ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯅꯤꯀꯣ ꯈꯔ ꯂꯩꯔꯗꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗ ꯁꯔ ꯀꯦꯁꯁꯦ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯁꯔ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯁꯨꯃꯥꯏꯅꯒ ꯆꯦꯜꯂꯒ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯅꯨꯄꯥ ꯑꯣꯏꯖꯕꯅꯤ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯁꯔ ꯀꯦꯁꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯔꯤꯅꯣ ꯒꯥꯎꯃꯩ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯁꯨ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣꯅꯦ ꯑꯁ ꯁꯨꯝ ꯄꯥꯈꯠꯂꯦꯗ ꯑꯩ ꯑꯁ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏꯗ ꯍꯣꯔꯦꯟ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯇꯣꯝꯕꯣꯏꯗꯨꯅ ꯍꯥꯏꯕꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯄꯩꯁꯥ ꯇꯧꯔꯒ ꯃꯥ ꯅꯨꯄꯥ ꯑꯣꯟꯒꯅꯤ ꯂꯧ ꯌꯣꯜꯂꯒ ꯑꯣꯟꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯄꯥꯈꯠꯄ ꯑꯃꯁꯨ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏ ꯖꯨꯟꯔꯩꯗꯨ ꯐꯥꯔꯒ ꯃꯤꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯩ ꯑꯃꯨꯛ ꯑꯁ ꯖꯨꯟꯔꯩꯅ ꯅꯨꯄꯤ ꯑꯣꯏꯕꯗ ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯨꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯗ ꯀꯔꯤꯅꯣ ꯁꯥꯏꯟꯁꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯁꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩ ꯁꯨꯝ ꯌꯥꯔꯦꯅꯦ ꯒꯥꯡꯃꯩ ꯊꯧꯔꯣꯅꯦ ꯒꯥꯔꯤ ꯐꯅꯤ ꯁꯔ ꯑꯁ ꯀꯔꯤꯅꯣ ꯑꯩ ꯖꯨꯟꯔꯩꯗ ꯐꯣꯟ ꯇꯧꯒꯦꯀꯣ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯍꯥꯏꯒꯦꯀꯣ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯤꯔꯝꯗꯅ ꯑꯃꯨꯛ ꯑꯁ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯣꯟꯒꯅꯤ ꯍꯥꯏꯔꯤꯅꯤ ꯅꯨꯄꯤꯗꯣ ꯂꯧ ꯄꯤꯌꯣ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩ ꯑꯁ
ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯕꯛ ꯆꯠꯈꯤꯗꯧꯔ ꯃꯥꯜꯂꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯑꯃꯨꯛ ꯆꯠꯈꯤꯗꯧꯔꯕꯅꯤ ꯇꯧꯔꯤꯁꯦ ꯍꯦꯛꯇ ꯆꯪꯁꯜꯂꯒꯦ ꯍꯣꯏ ꯑꯅꯤ ꯏꯃꯥ ꯂꯥꯛꯑꯦ ꯀꯩꯅꯣ ꯀꯩꯀꯧ ꯀꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯍꯩ ꯀꯔꯤꯅꯣ ꯅꯪꯕꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯅꯪꯕꯣ ꯀꯗꯥꯏꯗ ꯆꯠꯀꯦ ꯑꯁ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃꯇ ꯊꯤꯔꯨꯒꯦꯅ ꯁꯨꯝ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯥꯃꯦꯔꯥꯖꯥ ꯍꯣꯏꯒꯤ ꯃꯣꯏ ꯊꯕꯛ ꯁꯨꯐꯝꯗꯣ ꯑꯗꯩꯗ ꯊꯕꯛ ꯁꯨꯕꯗꯨ ꯈꯤꯇ ꯌꯥꯎꯒꯦꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯩꯗ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯦ ꯁꯨꯝ ꯍꯥꯏꯕ ꯑꯗ ꯃꯣꯏ ꯊꯕꯛ ꯁꯨꯐꯝꯗꯨ ꯆꯠꯂꯒ ꯑꯩꯁꯦ ꯈꯣꯡꯌꯥꯎ ꯌꯥꯎꯁꯜꯂꯨꯕꯅꯤꯗ ꯑꯗꯨꯒꯗꯤ ꯑꯁ ꯀꯥꯃꯦꯔꯥꯖꯥꯎꯅ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯉ ꯇꯥꯟꯊꯣꯛꯏ ꯀꯔꯤꯒꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯗ ꯆꯠꯂꯨꯔꯤꯕ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯉꯝꯅꯕ ꯍꯣꯠꯅꯔꯤꯗꯅ ꯀꯔꯤꯒꯤꯅꯣꯕ ꯑꯁ ꯏꯃꯥꯅ ꯁꯤꯗꯩꯗ ꯁꯨ ꯅꯣꯝꯗꯅ ꯇꯧꯔꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯊꯣꯡ ꯁꯥꯕ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯩ ꯂꯩꯕꯥꯛ ꯊꯤꯠꯄ ꯈꯣꯠꯄ ꯑꯣꯏꯔꯁꯨ ꯂꯩꯉꯣꯏ ꯍꯣꯟꯕ ꯑꯣꯏꯔꯁꯨ ꯖꯨꯒꯥꯂꯤꯒꯤ ꯊꯕꯛꯇꯣ ꯇꯧꯒꯦꯅ ꯍꯥꯏꯔꯨꯕꯅꯤꯗ ꯑꯗꯣ ꯊꯕꯛꯇꯨ ꯌꯥꯎꯁꯜꯂꯀꯥꯟꯗ ꯌꯥꯒꯗ꯭ꯔꯅ ꯇꯧꯕꯅꯤ ꯆꯠꯂꯣꯅ ꯇꯥꯟꯊꯣꯔꯛꯑꯦ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯤꯗꯅ ꯑꯗꯒꯤꯗꯤ ꯍꯩ ꯌꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒꯅꯦ ꯅꯪ ꯋꯥꯔꯤ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯩ ꯑꯅꯤꯇꯥꯗꯣ ꯄꯔꯤꯈꯥ ꯊꯥꯕ ꯍꯟꯈ꯭ꯔꯒ ꯀꯔꯤꯅꯣ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯇꯦ ꯍꯥꯏꯅꯦ ꯊꯤꯕ ꯈꯪꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯌꯥ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦꯅ ꯃꯤꯅ ꯉꯥꯡꯅꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦꯅ ꯍꯩ ꯑꯗꯨꯗ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣ ꯅꯨꯄꯥ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨ ꯕꯦꯝꯕꯦꯝ ꯑꯗꯣ ꯑꯗꯨꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯥꯡꯉꯦ ꯍꯥꯏꯅꯦ ꯃꯣꯏ ꯑꯅꯤ ꯄꯨꯂꯞ ꯍꯧꯅꯔ ꯃꯥꯡꯉꯤꯔꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯅ ꯐꯥꯔ ꯊꯝꯃꯤꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤꯅோ ꯅꯪꯅꯒ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯦ ꯑꯩꯗꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅꯦ ꯑꯩꯅ ꯈꯔ ꯁꯣꯔ ꯍꯣꯟꯇꯣꯏꯁꯤꯅ ꯅꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤꯅꯦ ꯇꯥꯕꯤꯃꯣꯅ ꯅꯪ ꯃꯦꯔꯥꯖꯥ ꯍꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯗꯨꯒ ꯂꯦꯞꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯗ ꯁꯣꯏꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯅꯤꯅ ꯏꯃꯥꯅ ꯈꯟꯕꯗꯒꯤꯅꯦ ꯑꯩꯅ ꯃꯊꯪ ꯄꯥꯎꯗꯨ ꯄꯤꯈ꯭ꯔꯤꯕ ꯌꯥꯝꯅ ꯊꯨꯅ ꯊꯥꯔꯛꯑꯣ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯊꯥꯔꯛꯑꯣꯅ ꯑꯩꯅ ꯄꯥꯎ ꯄꯤꯈ꯭ꯔꯤꯕꯅꯤꯅꯦ ꯐꯣꯟꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯑꯗꯨꯝ ꯆꯠꯍꯟꯗꯕ ꯑꯁ ꯏꯃꯥ ꯆꯠꯇꯕ ꯅꯠꯇꯦꯃꯤ ꯆꯤꯡꯒꯣꯟꯗꯨꯗ ꯀꯗꯥꯏꯗꯒꯤ ꯃꯩ ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯆꯥꯔꯖ ꯂꯣꯏꯊꯣꯛꯈꯤꯕꯅꯦꯃꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯄꯔꯄꯞ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤꯗꯨꯕꯨ ꯑꯁ ꯆꯦꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯖꯥꯠꯂꯣ ꯑꯁ ꯃꯗꯨꯒꯤ ꯕꯦꯝꯕꯦꯝ ꯍꯥꯏꯗꯣ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯗ ꯍꯥꯏ ꯏꯃꯥ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯂꯩꯔꯝꯃꯨꯀꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯆꯠꯇꯣꯏꯅꯣꯗꯤ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯁꯣꯝꯗ ꯆꯠꯊꯣꯏꯉꯩꯗꯤ ꯀꯔꯤꯝꯇ ꯇꯧꯍꯧꯗ꯭ꯔꯦꯗꯅ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯅꯤꯇꯥ ꯑꯗꯨꯗꯤ ꯑꯁ ꯃꯥꯏ ꯐꯣꯟꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅꯤꯅꯦ ꯑꯁ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯐꯣꯟꯁꯦ ꯑꯗꯨꯝ ꯃꯩ ꯌꯥꯎꯈꯤꯗꯕꯒ ꯑꯁ ꯏꯃꯥꯁꯤꯁꯨ ꯑꯥꯗ ꯆꯠꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣꯅꯦ ꯑꯁ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯀꯅꯥꯏ ꯒꯥꯔꯤꯅꯣ ꯂꯥꯛꯏꯁꯤꯅ ꯄꯨꯂꯤꯁ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯁ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯂꯥꯛꯑꯣ ꯈꯔ ꯊꯣꯛꯂꯣ ꯁꯥꯔ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡꯁꯨ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯥꯔ ꯂꯥꯛꯑꯣ ꯍꯪꯁꯤ ꯅꯪ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯅꯤꯜ ꯑꯣꯏꯕ꯭ꯔꯥ ꯁꯥꯔ ꯃꯥꯅꯤ ꯑꯅꯤꯜ ꯅꯪꯒꯤ ꯐꯣꯟꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯅ ꯁꯥꯔ ꯑꯩ ꯐꯣꯟ ꯃꯩ ꯌꯥꯎꯗꯗꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯣ ꯁꯥꯔ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯈ꯭ꯔꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯈꯤꯕ ꯑꯦꯅꯤꯋꯦ ꯅꯪꯒ ꯑꯅꯤꯇꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕ ꯁꯥꯔ ꯑꯩꯈꯣꯏ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯨꯝ ꯇꯤꯟꯅꯕ ꯃꯥꯅꯤ ꯁꯥꯔ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯑꯇꯣꯞꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯁꯥꯔ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯕ ꯈꯛꯇꯅꯤ ꯊꯣꯏꯅ ꯑꯇꯩ ꯀꯩꯁꯨ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯗꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯁꯨꯝ ꯇꯤꯟꯅꯔꯒ ꯅꯣꯡꯃꯗ ꯄꯨꯡ ꯑꯃ ꯄꯨꯡ ꯑꯅꯤ ꯄꯨꯡꯈꯥꯏ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯗ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯠꯁꯤ ꯂꯩꯔꯤꯁꯤꯗꯤ ꯁꯤ ꯀꯔꯤ ꯌꯦꯡꯉꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯅꯪꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯃꯥꯅꯤ ꯁꯥꯔ ꯁꯥꯔ ꯑꯦꯛꯖꯥꯝꯒꯤ ꯀꯔꯤꯒꯤ ꯁꯨꯝ ꯇꯨꯏꯁꯟꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯇꯥꯟꯅꯕ ꯁꯥꯔ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯁꯨꯝ ꯁꯥꯟꯅꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯁꯨ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯗꯦꯕ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ
ꯅꯪꯒ ꯑꯅꯤꯇꯥꯒ ꯃꯔꯤ ꯂꯩꯅꯩ ꯅꯈꯣꯏꯅꯤ ꯃꯔꯤ ꯂꯩꯅꯕꯗꯨꯗ ꯕꯦꯝꯕꯦꯝꯅ ꯃꯤꯠ ꯌꯥꯝꯅ ꯅꯥꯗꯅ ꯑꯅꯤꯇꯥꯒ ꯕꯦꯝꯕꯦꯝꯒ ꯈꯟꯅꯩ ꯐꯨꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩ ꯁꯤꯅ ꯀꯝꯗꯧꯕ ꯁꯥꯔ ꯃꯗꯨ ꯃꯥ ꯅꯨꯄꯥ ꯁꯥꯕꯤꯅꯤꯗ ꯃꯥꯅ ꯈꯝꯕꯟꯕꯒꯤ ꯇꯥꯏꯞ ꯑꯗꯒꯤ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯇꯤꯟꯅꯕ ꯇꯟꯗꯅ ꯑꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯗꯤ ꯃꯥꯒ ꯀꯩꯅꯣ ꯇꯧꯅꯗꯦꯗ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯂꯝꯕꯤꯗ ꯃꯥ ꯊꯠꯂ ꯂꯩꯔꯝꯃꯦ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇꯣ ꯃꯥ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯐꯨꯅꯕ ꯍꯦꯛꯇ ꯍꯧꯔꯛꯄꯅꯤ ꯁꯥꯔ ꯀꯔꯤ ꯅꯨꯃꯤꯠꯇ ꯁꯥꯔ ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯅꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯔ ꯃꯥꯜꯂꯦ ꯁꯥꯔ ꯑꯩ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥ ꯂꯝꯕꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯇꯨꯄꯤ ꯑꯃ ꯎꯞꯁꯜꯂꯒ ꯐꯜꯂꯒ ꯇꯧꯔꯒ ꯃꯥꯁꯦ ꯅꯣꯡ ꯊꯤꯜꯂꯤ ꯇꯥꯕꯒꯤ ꯑꯗꯩꯗ ꯑꯗ ꯎ ꯃꯔꯨꯝꯗꯨꯗꯤ ꯐꯥꯠꯅ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯃꯥꯅꯦ ꯆꯩ ꯃꯄꯥꯟ ꯍꯦꯛꯇ ꯀꯟꯊꯔꯛꯄ ꯋꯥꯅꯤ ꯃꯥꯅ ꯀꯅꯥꯅꯣ ꯕꯦꯝꯕꯦ ꯀꯩꯅꯣ ꯑꯗꯩꯗ ꯆꯩ ꯃꯄꯥꯟ ꯂꯦꯞꯄꯤꯗꯨ ꯀꯩꯅꯣ ꯍꯣꯏ ꯋꯥ ꯑꯃ ꯉꯥꯡꯅꯁꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯀꯩꯅꯣ ꯅꯪꯅ ꯑꯩꯅ ꯇꯧꯅ ꯅꯉꯣꯟꯗ ꯀꯌꯥ ꯍꯥꯏꯔꯝꯗ꯭ꯔꯣ ꯅꯠꯇꯦ ꯅꯪ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ ꯑꯁ ꯀꯩꯅꯣ ꯕꯦꯕꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯔꯤꯅꯦꯅ ꯈꯜꯂꯣ ꯍꯥꯏꯅꯣ ꯍꯥꯏ ꯅꯪ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯎꯁꯤꯠꯇꯕ ꯋꯥꯔꯕ ꯅꯪ ꯉꯥꯏꯇ ꯅꯪꯅ ꯑꯅꯤꯇꯥꯗ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯑꯁ ꯌꯥꯔꯦꯁꯦ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯁꯜꯂꯦ ꯅꯣꯡꯁꯨ ꯆꯨꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯈꯤꯁꯤ ꯍꯩ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯋꯥꯅꯤꯅꯦ ꯍꯥ ꯎꯁꯤꯠꯇꯕ ꯋꯥꯅꯦꯕ ꯑꯩ ꯀꯔꯤꯅꯣ ꯈꯨꯠ ꯊꯥꯔꯤꯗꯣ ꯈꯨꯠ ꯅꯠꯇꯦꯅꯦ ꯁꯤꯅ ꯆꯩꯁꯤꯅ ꯌꯥꯔꯦ ꯑꯁ ꯌꯥꯔꯦ ꯆꯩꯁꯤꯅꯒ ꯌꯥꯗꯦ ꯀꯣꯛꯁꯟꯒꯗꯝ ꯀꯔꯤꯒꯤꯅꯣ ꯕꯦꯕꯦ ꯈꯨꯠ ꯊꯥꯔꯛꯀꯅꯣ ꯑꯩ ꯅꯪ ꯅꯨꯄꯤꯅꯤꯀꯣ ꯑꯩ ꯈꯨꯠ ꯍꯟꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯈꯨꯠ ꯍꯟꯅꯤꯡꯗꯦ ꯍꯩ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯅꯈꯨꯠ ꯍꯜꯂꯣ ꯕꯦꯕꯦ ꯇꯧꯔꯛꯀꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯅꯈꯣꯡꯅ ꯀꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯍꯩ ꯈꯣꯡꯅ ꯀꯥꯎꯕ ꯌꯥꯗ꯭ꯔꯒꯅ ꯆꯩꯅ ꯐꯨꯗ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯆꯩꯅ ꯀꯝꯕꯗꯨ ꯅꯥꯗ꯭ꯔꯣ ꯆꯩꯅ ꯀꯝꯕꯗꯨ ꯅꯥꯗ꯭ꯔꯕ ꯕꯦꯕꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯅ ꯈꯨꯠ ꯍꯜꯂꯗꯤꯅꯦ ꯅꯪ ꯐꯔꯣꯏ ꯍꯥꯏꯁꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯜꯂ ꯀꯩꯗꯧꯗꯣꯏꯕ ꯎꯁꯤꯠꯇꯕ ꯑꯩ ꯅꯨꯄꯤꯅꯤ ꯁꯤꯅꯤꯅꯦ ꯑꯩ ꯅꯨꯄꯤꯗ ꯅꯨꯄꯥꯔꯥ ꯅꯨꯄꯤꯗ ꯏꯁꯦ ꯌꯥꯔꯦ ꯕꯦꯕꯦ ꯌꯥꯔꯦ ꯇꯧꯈꯤꯗ꯭ꯔꯥ ꯅꯪꯒꯤ ꯇꯧꯈꯤꯗ꯭ꯔꯥ ꯌꯥꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯝꯕꯦꯝ ꯀꯅꯥꯅꯣꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯀꯅꯤ ꯉꯁꯤꯗꯒꯤ ꯑꯅꯤꯇꯥꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯌꯦꯠꯂꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯥꯏꯁꯤꯅꯤ ꯁꯥꯔ ꯑꯁꯨꯝꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯐꯨꯔꯛꯈꯤ ꯁꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯇꯟꯗꯅ ꯑꯅꯤꯇꯥꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯗ꯭ꯔꯦꯗ ꯁꯥꯔ ꯇꯟꯗꯅ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯅꯤꯇꯥꯗꯣ ꯃꯥꯅ ꯀꯣꯏꯕꯒꯤ ꯃꯑꯣꯡ ꯁꯥꯔ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯅꯤꯇꯥꯗꯣ ꯃꯥꯅ ꯑꯄꯨꯟꯅꯕ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯧꯅ ꯑꯗꯨꯝ ꯁꯨꯛꯄꯅꯦ ꯑꯗꯨꯒ ꯑꯩꯒ ꯑꯅꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯕꯦꯝꯕꯦꯝꯁꯨ ꯃꯥ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯍꯥꯏꯔꯝꯃꯦ ꯑꯁ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯒ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯅꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯥꯔ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯅꯕꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯅꯤꯇꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦꯒ ꯍꯥꯏꯔꯒ ꯃꯥꯏ ꯕꯦꯝꯕꯦꯝ ꯑꯗꯣ ꯈꯔ ꯂꯥꯞꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯁ ꯂꯥꯞꯊꯣꯛꯄꯗꯤ ꯂꯥꯏꯔꯅ ꯍꯦꯟꯖꯜꯂꯒ ꯁꯥꯔ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯗꯨꯅꯤ ꯁꯥꯔ ꯑꯩ ꯇꯟꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯤꯗ ꯁꯥꯔ ꯑꯗꯨ ꯁꯥꯔ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯎꯁꯨ ꯇꯝꯃꯝꯃꯤꯅꯤ ꯏꯃꯥꯅ ꯀꯔꯤ ꯄꯥꯎ ꯇꯝꯃꯤꯕ ꯁꯥꯔ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯤ ꯃꯥꯡꯈꯤꯕꯅ ꯍꯥꯏꯕ ꯀꯔꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯃꯥꯡꯈꯤꯕ ꯍꯥꯏꯕ ꯅꯪꯗꯤ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯣ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤ ꯁꯥꯔ ꯑꯣ ꯑꯦꯅꯤꯋꯦ ꯀꯦꯁ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡ ꯄꯜꯂꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯟꯕ ꯅꯠꯇꯦ ꯑꯅꯤꯇꯥꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯑꯅꯤꯇꯥꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯒ ꯕꯦꯝꯕꯦꯝꯒ ꯑꯅꯤꯇꯥꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯤ ꯃꯗꯨꯅ ꯃꯔꯝ ꯂꯩꯔꯒ ꯕꯦꯝꯕꯦꯝꯅ ꯈꯝꯕꯟꯕꯗꯒꯤ ꯑꯅꯤꯇꯥꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤꯀꯣ ꯁꯥꯔ ꯃꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯁꯥꯔ ꯑꯦꯅꯤꯋꯦ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯁꯤꯒꯨꯝꯅ ꯑꯇꯣꯞꯄ ꯕꯦꯝꯕꯦꯝꯅ ꯂꯝꯕꯤꯗ ꯊꯠꯂꯒ ꯑꯅꯤꯇꯥꯒ ꯃꯔꯤ ꯂꯩꯅꯕꯒꯤꯗꯃꯛ ꯐꯨꯈꯤꯕ ꯆꯩꯈꯤꯕ ꯈꯟꯅꯈꯤꯕ ꯃꯤꯒꯤ ꯃꯃꯤꯡ ꯈꯪꯂꯕꯗꯤ ꯁꯥꯔ ꯃꯗꯨꯃꯗꯤ ꯑꯩ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯤ ꯁꯥꯔ ꯑꯇꯣꯞꯄ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯁꯥꯔ ꯑꯦꯅꯤꯋꯦ ꯕꯦꯝꯕꯦꯝꯅ ꯐꯨꯈꯤꯕ ꯃꯤꯁꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯈꯪꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯑꯁꯤ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯑꯁ ꯁꯥꯔ ꯑꯥꯏꯕꯤ ꯃꯉꯥꯅꯤꯅꯦ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯂꯥꯎꯔꯦ ꯀꯔꯤꯅꯣ ꯁꯥꯔ ꯍꯣꯏ ꯁꯣꯝꯗ ꯆꯪꯈꯤꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯐꯟꯗꯅ ꯄꯥꯏꯁꯜꯂꯛꯏꯅꯤ ꯁꯥꯔ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯌꯦꯡꯅꯕ ꯀꯅꯥ ꯂꯩꯒꯦ ꯁꯥꯔ ꯍꯦꯛꯇ ꯀꯥꯞꯊꯔꯒꯦ ꯍꯦꯛꯇ ꯁꯥꯔ
ꯁꯔ ꯑꯝꯇ ꯇꯞꯊꯈꯤꯁꯤ ꯁꯔ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯦꯁꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯀꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯕꯦꯝꯕꯦꯝꯗꯨ ꯃꯥꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯁꯤꯗꯩꯗ ꯁꯤ ꯑꯉꯥꯡꯒꯤ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯏ ꯂꯣꯠꯇ꯭ꯔ ꯀꯔꯤ ꯂꯩꯔꯕ꯭ꯔꯥ ꯁꯔ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯁꯤꯅꯦ ꯁꯔ ꯀꯗꯥꯏꯗꯅꯣ ꯁꯔ ꯀꯔꯝꯕ ꯌꯨꯝꯗꯔꯣ ꯁꯔ ꯍꯦꯛꯇ ꯆꯪꯉꯒꯦꯅꯦ ꯁꯔ ꯑꯩꯁꯨ ꯀꯋꯥꯔ ꯂꯥꯎꯅꯦ ꯍꯦ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯕ꯭ꯔꯕꯗꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯁꯔ ꯑꯝꯇ ꯉꯥꯏꯕꯤꯒꯦ ꯁꯔ ꯀꯔꯤꯅꯣ ꯍꯦ ꯀꯔꯤ ꯇꯧꯔꯒꯦ ꯑꯩ ꯀꯔꯤ ꯁꯣꯏꯔꯒꯦꯅꯦ ꯅꯪꯕꯣ ꯁꯔ ꯀꯔꯤꯝꯇ ꯁꯣꯏꯕ ꯅꯠꯇꯦ ꯁꯔ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯍꯪꯈꯤꯁꯦ ꯁꯔ ꯍꯣꯏ ꯍꯦ ꯀꯔꯤꯅꯣ ꯁꯔꯇꯦ ꯀꯔꯤ ꯃꯇꯥꯡ ꯌꯧꯔꯕꯅꯣ ꯁꯔ ꯀꯔꯤꯁꯨ ꯌꯥꯎꯗꯦꯗ ꯁꯔ ꯑꯍꯥꯟꯕꯒꯤ ꯀꯔꯤꯅꯣ ꯕꯦꯝꯕꯦꯝ ꯍꯥꯏꯕꯗꯣ ꯃꯥꯗꯣ ꯀꯔꯤꯅꯣ ꯃꯥ ꯑꯃꯣꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯥꯕ ꯑꯣꯏꯔꯝꯃꯦ ꯁꯔ ꯀꯔꯤꯅꯣ ꯍꯥꯏ ꯈꯥꯡꯃꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯏꯄꯥꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏ ꯂꯥꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏ ꯖꯣꯏꯀꯨꯃꯥꯔ ꯁꯔ ꯀꯔꯤꯅꯣ ꯂꯥꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯁꯔ ꯁꯔ ꯅꯍꯥꯟꯁꯨ ꯃꯕꯨꯡꯅ ꯍꯥꯏꯔꯝꯕꯗ ꯂꯧꯍꯣꯟ ꯐꯣꯏꯕ ꯈꯣꯠꯄ ꯅꯨꯄꯥꯒꯤ ꯇꯥꯏꯞ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯅꯤ ꯍꯩ ꯆꯨꯝꯃꯤꯅ ꯍꯥꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯩ ꯄꯥꯒꯤꯕꯣ ꯈꯥꯡꯃꯩ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯈꯥꯡꯃꯩ ꯇꯠ ꯀꯔꯤꯅꯣ ꯍꯩ ꯂꯥꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯍꯩ ꯀꯔꯤꯅꯣ ꯍꯩ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯣꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯟꯕ ꯒꯥꯏꯗꯣ ꯀꯔꯤꯅꯣ ꯍꯩ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯨꯄꯥ ꯑꯣꯟꯊꯣꯛꯑꯦꯅ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯩ ꯅꯠꯇꯦꯅꯦ ꯚꯥꯞ ꯄꯥꯄꯤ ꯚꯥꯞ ꯇꯟꯗꯥꯟ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕꯅꯣ ꯍꯩ ꯀꯔꯤꯅꯣ ꯈꯥꯡꯃꯩ ꯇꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯕꯣ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯔ ꯁꯔ ꯑꯩꯈꯣꯏꯅ ꯂꯥꯝꯁꯤꯟꯕꯗ ꯈꯔꯗꯤ ꯋꯥꯒꯅꯤ ꯁꯔ ꯑꯗꯨꯝ ꯀꯔꯤꯅꯣ ꯁꯔ ꯑꯩꯈꯣꯏ ꯁꯔꯅ ꯑꯗꯨꯝ ꯍꯥꯏꯁꯅꯨ ꯒꯥꯡꯃꯩ ꯑꯝꯇ ꯉꯥꯏꯈꯣ ꯁꯔ ꯍꯥꯏꯕꯤ ꯍꯧꯖꯤꯛꯁꯤ ꯀꯦꯁ ꯑꯁꯤ ꯆꯦꯟꯅꯔꯤꯕ ꯑꯅꯤꯇꯥ ꯑꯃꯗꯤ ꯕꯦꯝꯕꯦꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯨꯒ ꯕꯦꯝꯕꯦꯝ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯅꯨꯄꯥ ꯁꯥꯕꯤ ꯑꯗꯨꯒ ꯑꯅꯤꯇꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯅꯦꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯅꯤ ꯑꯉꯥꯡ ꯑꯁꯤꯒ ꯑꯅꯤꯇꯥꯒꯁꯨ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩ ꯑꯅꯦꯅ ꯀꯔꯤꯅꯣ ꯅꯄꯥꯗꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒ ꯅꯍꯥꯟꯋꯥꯏ ꯊꯤꯔꯤ ꯀꯥꯄꯤ ꯁꯥꯟꯅꯔꯛꯏꯕꯅꯤꯅ ꯑꯩ ꯀꯔꯥꯏ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏ ꯍꯩꯔꯕ ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯩ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯊꯥꯗꯤꯗꯥꯏ ꯅꯪꯕꯨ ꯇꯧꯔꯨꯗꯨꯕꯣ ꯀꯔꯤꯅꯣ ꯍꯩ ꯀꯀꯥ ꯍꯩ ꯁꯔ ꯁꯤꯗꯤ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯔꯝꯃꯔꯣꯏꯗ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯁꯤ ꯑꯉꯥꯡ ꯀꯔꯤꯅꯣꯅꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯨ ꯁꯔ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯕ ꯍꯩꯇꯕ ꯑꯅꯤꯇꯥ ꯍꯥꯏꯔꯤꯁꯤꯒ ꯃꯍꯥꯛꯀ ꯅꯣꯡꯃꯗ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ ꯄꯨꯡ 1 ꯄꯨꯡ 2 ꯅꯠꯇ꯭ꯔꯒ ꯄꯨꯡ 1 ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣই ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯂꯥꯛꯑꯝꯕꯅꯤ ꯀꯔꯤꯅꯣ ꯍꯩ ꯄꯨꯡ 2ꯗꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ ꯍꯪꯕꯗ ꯄꯨꯡ 2 ꯅꯠꯇꯦ ꯍꯩ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯔꯤꯅꯣ ꯒꯦꯝ ꯁꯥꯟꯅꯔ ꯈꯨꯡꯀꯠꯂꯣ ꯀꯥꯈꯠꯂꯣ ꯁꯣꯝ ꯆꯪꯉꯣ ꯀꯥꯈꯠꯂꯣ ꯀꯥꯏ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯇꯨꯔꯅꯦ ꯅꯪꯕꯣ ꯁꯔ ꯍꯥꯏꯕꯤ ꯁꯔ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯁꯔ ꯁꯣꯝꯗ ꯊꯣꯛꯄꯤꯔꯣ ꯁꯔ kari tauru sarte kari muk sor ge ranai kari sir wafam se sin akoi makata na akoi wafam se tumina khanas hai nanai da hibi kari no akoi ro tobu ya bu kari kari hai jo kumar laune nang sarten hai jo mun pa tasalu laune kari no ne phani sir sarabi akoi ne togu da basi हौजिक सीडीआर रेकॉर्ड को चिंग तोपगी मथौ तारी करिनो ने जय कुमार सीडीआर करिनो से सीडीओ करि हाबनो सिबो सर कनो ने फोन गी चिंग तोपदनि ओ सर संतोष सर हौजिक सी अखोने मागे सीडीआर रेकॉर्ड चिंग तोदु थाके आगिनो सर सुनो तंगी थानी खगिन थानी गी ममांग था तरुकी ममांग सही मगी ममांग अनिता गी फोन नंबर चिंग तो अदुगा मधुद ख्वाइदगी वारी सानब मीदु करम नंबर नो यो हारिबा नंबर सिंग अदुदा अनिन नतब तोब कना कना योगे हाबदु अमुति यो फनी सर करिनो रे सर अदुदगी अमु करी फंगदुरगिने सर सरबी येंगदि येंगबि मखा ताबदे खोय अदुमक तौजकी ngasi de khoi sana na bataki athuba matam do sidare coaching thoga case asida kana kana oiramba yabage habadu ai khoi soidana photona bonaki sir adu de khoi muksa saruki laune he korino he mi chokre laune he joy kumar laune sir korino nana khoi de su kare kaino khar odar du khar tok thabiro ko case khoi joy no no tamjarim ni ko khono korino he as korino ne men man ta de kono to no kibsina so na men man ta de case lag pra hai babu Krino ipagi mo kari khangmai tat kari torgen hoy ipado su kari ro kharang ta piudra skriso ta odeda pabung sumang lila adom hayang khang se go
यारे यारे कामाई गाड़ी थरो सर फनी सर Lakle Inspector Tayai Lakle Inspector Tayai Uthanaba Kanbina ba. Thank you, sir. Welcome. Uthana ba. Kanbina ba. Inspector. Tayai. Hanan thagacharing asigi inspector te chamaga yankai mari suba tangkak tabiri bese ngasigi tangkak tabiruga donge thamoide kari fawi ba domna pibirakwa feedback khara patok sabagi tanja do mulogjogi ngasigi tangkak ngarang adomna khanbi gi wakhalon ga ngasiga mukari khenaba leiri bagi matungda kari lakpaye hayengi tangkak ta kari lakpaye so Thank you so much Umakanta Namairapam Nandini Lorembam Tagachari Herojit Koijam Thank you so much Somendro Kondojam Kishore Gurung Tagachari Kishore Gurung Aikogi live chatting the Thoro Ibab Aikogi Paban Waitabu Wahi Ma Yauridu It's kind of a virus Madu moderator Sina Senavonga Moy Virus Makalamani Aduna Adu Karim to Kanbirunu Let's skip Ekone kayara khana chamara kaktalasu yaroi adum tholokani aduna adomda adum khanjan beru no adum kantopi ko maduna kanada su apan ba thoko da leiti aduna virus makalam ni hojik thi cyber gi matam ni cyber fraud virus ki karigi so please don't click it amu khana madu click to biru no aduna click torga di adom de hena tholokani are you in this photo are you in this video na tholokani so thank you so much hanana thagachari hojik am luru matam ni haitare cyber gi ai ni am kana haijaba laujabadu aduna hojik matam sil kya amulu gebu ai gi photo thologa aina kishore da peshani rakpi yaiba madu ai kanam ta peshani jedi na aina laukthokram niko hekta harakadum ne gi mingda ai photo thologa aduju account du jm saigur jamana dum tholok doini ai gi photo dum yaw doini facebook ki direct ai photo dum yaw doini adu kishore gurung voice na de hairoi harakadu ji english na harakani aduga english tu jam arang yam haibani aduga harakadu ji lupa lising tara khata puge haying pige sini harakadoi ada aigi id to aigi kano do to omni na tamoji apps na haire na pirakadoi ne ba ado ai khangde ba ai ngonda changoi ba do account do someone kana gumba mada ne sat khidoi do so adu maina hairakpa sing do direct isana pau phauno ga khonjel do phone do wari sanar kan hapiu pbo aduna aidi kana amta da dugumba gi masi gam section wa hai thamgrabani ko aduga photo sida nahak yaubra video sida yauri sin nangla haiba link amaga lakani so masi tobirunu adom da lupa ama pesa kapa aba lupa ma kapo na harba only 1 rupees ekaidawi yenge lupa ham to kap ken kap thoroba then mana lupa ani halamgani adui matung de dong account do pesa do loi chat kharni yam section bigada bani aduna someone kana ko makhang da bank account bank ki kari kari leriba sing aduga aadhar kanam ta pibirunu hojik am luru matam ni so section jabana wafam ne kishore ai thaga chari kishore na ngasai hai gi badai u hobudagi ne na hairi se on section minerasi koi me am puna mak kyam na skin preview thank you so much inausa kaungzam thank you so much sinam naw kishore sarangasi wari am na phajai tomboy sari basi su ya male da piri thank you so much wari tonga tonga wari sing manung dani so thank you Abdul Malik thagachari thoi sinam sarte ai nomo nomo gi fajaba helei wari se sagat pe khar waram gane na thapiri yes thoi sinam wari se khar wai loi hai tare wa bana tab Shyam Sundar Paunam thank you so much MD Ayazuddin
hayeng ngaibadu wagadori. Yes. Kelvin Laisram, thank you so much from Surugabi Inspector te abhana thagachari takpirpa. AK Anil Singh sir ngarang haikibadu kaurabo ai Anil ni Ukraine ga Punjab ki na tapire. Anil adum ngasi laibani adum ngasi crime update adum leijai horen loiraga adum tabio soidena adum kitang di thengani haitare ai thorom se loibaga adum tawjage. Purnima Khangembam Wari Makha ngai basi wa tawrida Inspector te soidena bokhona bada. So thank you so much thagachari. Yes kitang di adum kok sai haitare. Tampak lema abuzam, thank you so much. Kadai likrabano nupa sab khangdi kai haino ik. Ibeman Devi thagachari daina hawaibam. Ibem chalai matenta Inspector te wari top ni na tapre thagachari. Sangita waheng gangmai khangmai tat ye pare na tapre. Uma kanta namai rapam thagachari hana na Inspector te wari am nungai ngasi to moi ge wari na tapre guess. Anwar Khan ngasi wari am na fajai na tapre pa thagachari. IBI atopam asigi nok padalori gangmai gi matong ne sir IB mangang gi matong ne. Hoi IB mangang gi di pangnok to nok jaba ne haitare ne ko. Sum pangnok to nok jaba magi mong matau du da thagachari hana. Asalata Devi Marang the Manohar Mayum haiba so mechi udre. Thagachari Asalata Devi Manohar Mayum. Lok yamna thungna bani hojik se lok thungmadagi lok thungmadi khar phare lok khu brom do ondare duna yam section view lok khu dana bahona view lok thungdana bahona view ai corona na kibagi chahi pharaka dore mapum July ki tang tara ga manga tara mapan nei na gis aduna chahi pharaka dore lok khurok pese soi lawi haitare mayam corona na dana bahona view corona gi effect yamna berani haitare. So thank you so much Horizon Bikramjit New Era. Thank you so much sir ngase episode ta yam nungai je ta pirpa. Aduga yai fai galem thagachari angak pa episode amani yam nungai. Sham Sundar Bonam, good night everybody. Nungai na pothabiu Ajit Waikom. Thank you so much Puinabati Devi ngase wari yam na interest oi nungai je na ta pire. Thank you so much Binodini Khomdram ngase wari yam na nungai je sir bungam khilai tena thagachari. Thank you so much mayam su thagachari Sanjamram Inaubi ngasi wari yan pajai tapire. Thank you so much Longjam Kiron, thank you so much Komanthem Rajen sir ngasi episode top mathel amani tomoi gi wari tapire. Yes wari dum tamina kisi milu pirang sinthaba wari gi tangkak soidni yarokadra yaroidra yang mina kisi bem konthojam loikiba khanghodi IB mangang gangmai. So thagachari Bimola nauri ngasi gi tayai henia leitena thagachai tapire pa ibem cha sapam nahan khaidi nunga laga tabani ngasi live ta jare tapire. Thank you so much live ta tabi bagi dama hanana thagachari Bigyarani Sogol Sem sir gangmai IB manganga wari sana bata bada nokpadu loiri tapire. Thank you so much Sangita wahing haying IB du wagadori Japan takhelembam sarbu thagachari Japan Takelapam, thank you so much. Dinesh Sapam, Tari Makai Pendri Inspector Te Tapire, Kaisam Rasi, thank you so much. Live Kuirabagitung de Yawiba, Koraizam Memi, very nice episode 554 episode. Konsam Bibla once again. Tagachari Kumantem Rajen, thank you so much. MDA Ajudin, Panamak Tagachari, I comment Yamsana Pajaro in a city, see Luragamo, crime update, lasery. So the Natabio crime update, Okigi. Mosewala, Siddu Mosewala, the Karigi Sirino, Kramai Sirino, Kramai Tobi Halino, Kanana Halino, Karitorino, Matokram plan Toki, Haibadugi, pull up Haitare, Wari a Pusinjarake, Sigidi, comment the Karapajaragamna, Sang Davida, Aduga Subjanjaraga. So Tagachari, Sanjarambam, Hinawi Singh, Nandini, Lorembam, Ambra Kombantabam, Amba, thank you so much, Sanjan Kumari. Rahul nangang bataning sir tapri guess Rahul gidi ayam already episode solo salapun Rahul gidi mai tangkak ama laini haidare. So Rahul gi tangkak ama da so idana dumak tamina si
Thank you so much. Hoi, habirokpa. Kisor gurung thagachari, nanawsu khangjare thagachari. Yes, aduni, ladies, Kisor gurung, jam lori hojing matam se. Angakpani, angakpa matam hojikti, nahawai di huran bache, lambi de thalaga thang pairaga. Nasada yawbali kon piro sana lupa piro gari piro hara huran bani do. Hojing na dursung na nataba. Fajjana ka manung da famaga. Computer dagi, internet dagi ni hurala ka doise. Pamaga. Gyan tana hai tare ni. Aduna, angakpani hojikandi. Macha gai do pharaga. Aduga mama mapa kauraga hai tare. Kodakta account dagi paisa transaction tawga na. Sidagi Switzerland da transaction tawga na. Switzerland da dar namiko million miyama billion miyama ko transact tawga na macha thadok pagai. Yam lay sigumba wari wata guys. So thank you so much Nirmala Sagol same nga sige tangka kai bi mangang gi wahida. Natak pirak pathaga chari binodini khomram asem bani crime update lay ngasi leje crime update hojara doi ni nga hakki matungda sorom to honjagi ke athokpam sanjoy thaga chari aseng bani sigum basi adom leiba jani gangmai gi wahi sing to tab nuwai na tapire prem thoksom thaga chari thank you so much nomagi tahudre tumbe yade na tapirak pasanan bi bam konthokjam thank you so much Roshan Salam thank you Dijendra Hegrujam Marakta current topic hapasi fai na tapiri yes dum nomagi khara dum hapsarake marakta dum laba maitai thank you so much marakta su koi IB mangang tonga na character ito Dhruva lady sing dum yaholak na bahonagi Anwar Khan si wari phajai na tapirak pa thank you so much inoksa kangujam punamak thagachari ai loinamak pa jaroi ge tension jarage tampa Johnson punamak sinam now Kishore skin preview punamak khangembam punamak thagachari crime update to oina chalasi ko adudi myam punamak crime update oina thajarage David Maite soidena lakhibi ai kanana khangni ko inspector tayai gi khwaidigi manung digi phajaba tangkakta aina namning baji nahan gi khomai gi episode kai du yam namning eba am phajaba yumam daga toraga mama sabi ga lehelaga di khomai gai do saraga toraga the police ka laktan krak toraga lupa lak mari manga tara mo ka changaga duni da mai toraga namning baga sam lei edu khangde punchi je khallubada oigadra oiroidra mangi ba mangla na ma tambana ma punchi da thokpana ma hai tare ni ko nungsibi bu mayam support to biri pesing bi kai khono jari hanana aduga ibe ai athokpam asi se comment adum ijabane hai ra kai aduga hekti yadav ai phone se okay adu pa jare thank you so much ngasi ge tension jare comment sing ai pa ba makha lepchare ngasi ge ju sei di khong jaro roi sei du haying kai le so haying adum ya bi ai haying si isai anyway yang ase so hojik ai athu matam na minute ani phawgi manung da hong no bona jage crime update ai hojik sangjara tuga sem sadhanu lebiu sidu mosewala matau karam na siki karamba matam na poki karamba imung dagi no kanano karino puna makhang minera si misi asigi damak matau karam na thoki ba hai basigi matang ta